ꯐꯖꯗꯔ ꯌꯦꯡꯉꯨ ꯄꯥꯝꯃꯨꯕꯤ ꯆꯤꯡꯌꯥ ꯇꯝꯌꯥ ꯏꯁꯪ ꯁꯪꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯕꯅꯤ ꯐꯖꯗꯔꯥ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯑꯩꯗꯤꯅꯦ ꯃꯐꯝ ꯑꯁꯤ ꯎꯕꯗꯅꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯃꯐꯝꯁꯦ ꯑꯩꯗꯤꯅꯦ ꯑꯃꯨꯛꯇ ꯆꯠꯆꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯃꯣ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ ꯅꯪꯅ ꯄꯨꯕꯤꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯇꯥꯃꯣ ꯐꯖꯕꯁꯦ ꯎꯕꯗꯅꯦ ꯑꯩꯗꯤ ꯂꯤꯇꯔꯦꯆꯔꯕꯨ ꯇꯧꯅꯤꯡꯈꯠꯂꯦꯗ ꯑꯁ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯈꯨꯐꯖꯃ ꯋꯥꯈꯜꯒꯁꯦ ꯏꯅꯧꯇ ꯅꯧꯊꯣꯛꯑꯦ ꯑꯁ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯥꯟ ꯌꯥꯎꯔꯨꯕꯒꯤ ꯏꯁꯥꯁꯦ ꯈꯔꯒ ꯋꯥꯕꯅꯦ ꯑꯗꯒꯤ ꯑꯅꯤ ꯑꯁꯤꯅ ꯀꯩꯗꯧꯏꯅꯣꯕ ꯏꯁ ꯀꯣꯏꯕ ꯂꯥꯛꯏꯕ ꯑꯗꯨꯅꯤꯅꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯕꯁꯦ ꯂꯥꯟ ꯇꯧꯔꯨꯕꯒꯤ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗꯅꯦ ꯁꯣꯝꯗꯅ ꯏꯃꯥ ꯃꯅꯤꯄꯨꯔꯁꯦ ꯁꯦꯒꯥꯏꯗꯧꯔꯦꯅ ꯂꯥꯟ ꯌꯥꯎꯕ ꯆꯠꯂꯤ ꯑꯩꯅ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯈꯪꯗꯦꯗꯅ ꯉꯁꯤꯗꯤ ꯋꯥꯗ꯭ꯔꯤꯕꯣ ꯋꯥꯔꯝꯃꯅꯤꯁꯦ ꯑꯥꯗꯒꯤ ꯐꯝꯐꯝꯁꯦ ꯑꯁꯤꯗ ꯐꯝꯃꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯣꯁꯤ ꯂꯥꯎ ꯑꯩꯒꯤ ꯂꯤꯡꯖꯨꯝꯗꯒ ꯉꯥꯊꯔꯒ ꯔꯣꯃꯥꯟꯁꯁꯦ ꯍꯦꯛꯇ ꯍꯩꯊꯔꯒ ꯇꯧꯊꯔꯨꯔꯁꯤ ꯂꯥꯎ ꯇꯥꯃꯣ ꯅꯪꯁꯦ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏ ꯍꯥꯏꯕ ꯑꯁ ꯌꯥꯝ ꯉꯥꯎꯖꯩ ꯑꯩꯗꯤ ꯈꯨꯅꯨꯡꯁꯤꯗꯣ ꯀꯣꯔꯤꯌꯟ ꯁꯦꯔꯤꯌꯦꯜꯒꯤꯅꯦ ꯐꯨꯜ ꯍꯥꯎꯁꯇ ꯍꯦꯔꯣꯗꯨꯒꯤ ꯂꯤꯡꯖꯨꯝꯗ ꯅꯨꯄꯤꯗꯨꯅꯒ ꯉꯥꯊꯕꯗꯣ ꯋꯥꯎ ꯑꯁ ꯌꯥꯝ ꯉꯥꯎꯖꯩꯗ ꯑꯩꯗꯤ ꯇꯥꯃꯣ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯋꯥ ꯀꯌꯥꯗ ꯐꯖꯔꯤꯕ ꯃꯐꯝꯁꯦ ꯇꯥꯃꯣ ꯌꯦꯡꯉꯨꯅꯦ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯗꯤ ꯌꯨꯝꯕꯨ ꯁꯥꯔꯒ ꯂꯩꯅꯤꯡꯉꯦ ꯇꯥꯃꯣ ꯁꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯌꯨꯝꯕꯨ ꯍꯦꯛꯇ ꯁꯥꯗꯣꯛ ꯂꯣꯏꯔꯦ ꯅꯪꯅ ꯄꯥꯝꯕ ꯗꯤꯖꯥꯏꯟꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯍꯦꯛꯇ ꯁꯥꯗꯣꯛ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯏꯪ ꯏꯪꯁꯨ ꯂꯥꯎꯕꯤ ꯋꯦꯗꯔꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯉꯥꯏꯔꯤꯕ ꯗꯨꯋꯦꯠ ꯁꯣꯡ ꯑꯝꯇ ꯁꯛꯁꯤꯗꯅ ꯍꯩ ꯉꯥꯏꯈꯣ ꯗꯨꯋꯦꯠ ꯁꯣꯡꯅ ꯂꯥꯏꯔꯤ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯗꯨꯋꯦꯠ ꯁꯣꯡ ꯑꯝꯇ ꯉꯥꯏꯈꯣ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯨꯛ ꯀꯟꯈ꯭ꯔꯕꯁꯤꯗ ꯅꯈꯣꯏ ꯑꯅꯤꯁꯤ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯗꯕ ꯃꯈꯩ ꯈꯨꯟ ꯉꯥꯛꯏꯕꯅꯤ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒꯅꯦ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯒ ꯂꯦꯜꯂꯤꯕ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯅ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯁꯣꯟ ꯅꯥꯀꯟꯗ ꯃꯤꯁꯤ ꯃꯤꯅ ꯀꯌꯥ ꯑꯃ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯃꯈꯩ ꯋꯥꯅ ꯂꯦꯜꯂꯤꯕ ꯑꯁꯤ ꯅꯣꯏ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯅꯣꯕ ꯆꯠꯂꯣ ꯑꯥꯗ ꯆꯠꯂꯣ ꯀꯔꯤꯒꯤ ꯗꯨꯋꯦꯠ ꯁꯣꯡ ꯂꯥꯟ ꯃꯔꯛꯁꯤꯗ ꯀꯔꯤꯒꯤ ꯗꯨꯋꯦꯠ ꯁꯣꯡꯅꯣꯕ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ ꯅꯣꯏ ꯅꯅꯥ ꯇꯥꯗ꯭ꯔꯣ ꯁꯤꯡꯖꯃꯩ 360ꯅꯒ ꯅꯣꯏ ꯋꯥꯔꯅꯤꯡ ꯄꯤꯗ ꯅꯣꯏ ꯅꯅꯥ ꯇꯥꯗ꯭ꯔꯕ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯅꯣꯏ ꯎꯅꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏꯅꯦ ꯅꯣꯏ ꯎꯕꯗꯅꯦ ꯕꯤꯠ ꯍꯜꯂꯤꯅꯦ ꯑꯩꯈꯣꯏ ꯆꯠꯂꯣ ꯗꯥꯔꯂꯤꯡ ꯆꯠꯂꯁꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯛꯑꯦꯕ ꯍꯧꯖꯤꯛꯇꯗ ꯏꯌꯥꯝꯕꯁꯤꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯏꯀꯥꯏꯕꯅꯅꯦ ꯃꯥꯏꯁꯦ ꯑꯛꯁꯪ ꯉꯥꯡꯕꯗ ꯕꯪ ꯁꯥꯒꯠꯂꯛꯑꯦ ꯂꯥꯛꯑꯣꯕ ꯆꯠꯂꯁꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯌꯥꯝꯕ ꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯕ ꯐꯠꯇꯦ ꯇꯥꯃꯣ ꯍꯜꯂꯁꯦ ꯑꯩ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯏꯀꯥꯏꯔꯛꯑꯦ ꯇꯥꯃꯣ ꯍꯜꯂꯁꯦꯕ ꯂꯥꯛꯑꯣ ꯏꯌꯥꯝꯕꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯌꯥꯝ ꯆꯨꯝꯃꯦ ꯏꯌꯥꯝꯕ ꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯁꯤꯒꯤꯅꯦ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯃꯤꯟꯅꯁꯤ ꯃꯗꯨꯗꯅꯦ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯁꯤꯅꯅꯦ ꯁꯨꯝ ꯂꯥꯡꯒꯣꯏ ꯆꯟꯖꯜꯂꯛꯑꯅꯤ ꯐꯔꯦ ꯍꯜꯂꯁꯦ ꯑꯗꯨꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯃꯤꯟꯅꯔꯁꯤ ꯃꯈꯣꯏꯒꯤ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯃꯥꯂꯪꯕ ꯀꯩ ꯍꯥꯏꯅꯔꯒꯦ ꯁꯣꯝꯗꯗꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯁꯤꯗꯤ ꯏꯌꯥꯝꯕ ꯃꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯌꯦ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯆꯪꯕ ꯌꯥꯏꯁꯨ ꯍꯥꯏ ꯑꯁꯣꯝꯗꯒꯤ ꯃꯤꯅꯥꯏꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯛꯏ ꯅꯣꯡꯃꯩꯗ ꯅꯠꯇꯦꯅꯦ ꯕꯣꯝꯁꯨ ꯌꯥꯎꯔꯛꯑꯦꯅꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯅ 5ꯈꯛ ꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯀꯥꯞꯄꯁꯨ ꯃꯣꯏꯅ ꯍꯧꯔꯛꯄꯅꯦ ꯃꯄꯨꯗꯅꯦ ꯃꯤꯅꯥꯏꯅ ꯈꯟꯅꯍꯧꯔꯒ ꯃꯄꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯀꯥꯞꯄ ꯈꯛꯇꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗ
angam mathausingsina thawai sa sadabum tawine aduni yamba machin tamak thona phai santi di lawri machinda karai da santi purai bano gyan ta thi thamari pharaba fawada kari ahoma purake micham khunja kaya gi mayuma kai tomna mai thadok bikre adu da sunatana nongmai kapsin duna micham kaya amasu hatok bikrabani pitri bisidane kwai dagi sathi baji base kari no haina UPSC gi exam de hanga dine cookie ne hana iram gadabani tasengna maki su kwai sathi baja cookie hari baji base mok sathi ba aina pokudagi thengnaraktre hawafam khangdabagi haunabi janganda panglei marei raga au phara sawagine gun namai chen ne mapa mapu hawrafam khangdabagi haunabini moin chatliba sajatli chache micham singda otliba nairiba piriba awabu se theng mayam se hawrafam khangdabadunani yamba ekhoi oisu oiroi daba angam othau singsigi wata duna sumai sum leirase haibra awaba ta duna sumai sum khanga se haibra natraga ekhoi kari to batai angam athau singidine macha masu sidabanina karisu khalamoi khunja ekhoi dine imale bakse kandaba yade khandunane ngakli basini khunja khatang nadi atopa lamdagi lakduna lan mateng pangni adubu angam athau singse haksin namta lawdine lenga pairiba angam athau singsina imale bakse kanba ngamgadaba malatre adu sarupudi ekhoi masen punjallagane amat toina khukun pangana pullaga imale bakse kandaba yade khanduna lan theng minarase sidagi henba upai di leroi yamna chummi yamba khangdida angam athau singse yam pendi bot ki matamdadi yumthong khudingi changduna khoiramba lakani bot bibiu haidana aduga asuk luraba pibam si yoro phawbada pham kon duna leibasibu yamba ai yam pente angam athau singdi delhi jatpada vaccine ama kape haine aduna loinamak pangthakramane kanade makhoi wase wari saba matam mangnabani adu sarapudine ekhoi masen amat toina punchinse adugane lanche mai paktaba yade khanduna thengnaminarase yeknabagi khutane ekhoi mai thigumse yamna chumi yamba ekhoi maset amat toina punchilaga ima manipur buti kaihaloise malangba maitai ekhoi gi singlidane I cheliba makhaidi refugee singda pithokadab leite imabu shekaiduna ima leibaki damakta thawai tharabasu thadokadabani ima leibaki damakta thawai thabadi changna sarga kabani ne malangba yamna chumi yamba ima leibaki damakta thawai thadokpadi nanawgi thawai se pamuba leijade yamba aduni dana maitai macha haibasidi thawna leigadamni malangba thokna hanba yade khoi yamba nomaisu yam kana kamnari adu cha isingdo ai pomamme cha ising lobo zapato pharak tagadaba male kamai togani yamba nauba pomlabasune chagadabne khoi chadaba yade ekhoi hujik refugee gangbuga lan choknari bane ekhoi mai leiduna khak chen bayadi ado phare chengdi laibra yamba chengju amata leitre ai chak thongkot ke torom bane aduda leramdabadagi ngarangi aremba sakse saba yagadra tawuda pumlambani yamba phare apumbado ekhoi masen khara yena duna sagadabani pumme haiduna karidi upai le sadabadi yade aduga irang thoktaba mapam singda leiba miyam singda nangna pau khanghanko ekhoina tawribase makhoi ki saruk yauribane makhoina social media da launa dana meme semdana leiribado leidoigi mohotane ekhoi gi mateng pangnana ba taw hayo ekhoina tawribase sibam nabam khangdaba makai imale ba kaiba yaroi haidana hotnaribane mase makhoi gi saruk yauribane hoi mateng pangde haibadi nate yamna pange adubu nongma gi awatpana sum helai Facebook da kaida launariba hunariba mayamdo hunadu sharupudi akhoi maset amat loina punchilaga tasilaga imale bakse ngakminase hayo phani yamba akhoi gi awat abapu nama khangan kharge miyamda itaw bom kapam taita khakra hairamone aina ko mention ge tobani hegam nang hotaba masi nupa mantine kriki dum haibra kriki na ko mention kadra ai mention pitabani ne kriki nang mention ge khanpra akong mentradi phan nega chongkhale khangaga nang nungai pro aina khangaga chongkhatpado
ꯈꯪꯉꯒ ꯆꯣꯡꯕꯕꯨ ꯀꯔꯤ ꯇꯧꯋꯦꯔꯥ ꯑꯩꯁꯨ ꯀꯣ ꯋꯥꯡ ꯋꯥꯡ ꯆꯣꯡꯕꯅꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯩꯇꯩꯅꯅꯦ ꯑꯩꯈꯣꯏ ꯎꯕ ꯅꯠꯇꯦꯅꯦ ꯀꯔꯤꯒꯤ ꯏꯀꯥꯏꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯩꯇꯩꯗꯤꯀꯣ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯂꯥꯟꯃꯤ ꯂꯩꯌꯦ ꯍꯥꯏꯌꯦꯀꯣ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯅꯦ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯗꯣ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯌꯦ ꯁꯤꯕꯁꯨ ꯀꯤꯗꯕ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯣ ꯊꯋꯥꯏ ꯊꯥꯒꯅꯤꯁꯨ ꯍꯥꯏꯌꯦ ꯀꯩꯒꯤ ꯈꯨꯄꯥꯡ ꯊꯥꯕ꯭ꯔꯥ ꯀꯔꯤꯒꯤ ꯃꯩꯇꯩꯅ ꯉꯝꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯕꯁꯤ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ ꯅꯪꯁꯨ ꯀꯣ ꯃꯩꯇꯩ ꯍꯥꯠꯄꯗꯧꯅ ꯍꯥꯠꯇꯣꯛꯄꯤꯒꯅꯤꯍꯦ ꯃꯩꯇꯩꯅ ꯉꯝꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯃꯤ ꯂꯣꯏ ꯍꯥꯏꯕꯅꯤꯅꯦ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯈꯨꯄꯥꯡ ꯊꯥꯕ꯭ꯔꯥ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤꯀꯣ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤꯅꯦ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯗꯕꯅꯦ ꯀꯣ ꯑꯃꯅ ꯑꯃꯨꯛ ꯀꯥꯎꯔꯇꯥꯟ ꯑꯃꯅ ꯑꯃꯨꯛ ꯀꯥꯎꯔꯇꯥꯟ ꯑꯩꯈꯣꯏꯁꯦꯀꯣ ꯍꯟꯗꯛꯇꯤꯅꯦ ꯃꯕꯨꯛ ꯐꯕ ꯃꯅꯤꯄꯨꯔꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯅꯤꯗꯅ ꯑꯗꯨꯒ ꯀꯣ ꯃꯕꯨꯛ ꯐꯕ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯧꯍꯧꯗꯕ ꯌꯥꯗꯕꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃꯅꯀꯣ ꯅꯥꯒꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯤꯇꯩꯒ ꯃꯤꯆꯪ ꯆꯪꯈ꯭ꯔꯦꯅꯦ ꯑꯁ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯊꯥ ꯁꯥꯏꯌꯦ ꯅꯪꯅ ꯃꯔꯣꯝꯃꯀꯣ ꯀꯥꯇꯨ ꯀꯥꯔꯟ ꯁꯨꯝ ꯉꯥꯡꯕ ꯏꯌꯥꯝꯕꯗꯨꯗꯤꯀꯣ ꯃꯣꯏꯅꯥꯃꯨꯛ ꯂꯥꯏꯕ ꯊꯕꯛꯅꯤꯅꯦ ꯑꯩ ꯇꯧꯕꯤꯒꯦ ꯌꯦꯡꯉꯣ ꯃꯣꯏꯅꯥ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯔꯥ ꯄꯦꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯦꯅꯥꯃꯨꯛ ꯂꯥꯏꯕꯅꯦ ꯍꯥꯏꯕꯅꯦ ꯄꯦꯅꯥ ꯍꯥꯏꯌꯣ ꯑꯁ ꯏꯌꯥꯝꯕ ꯅꯪꯁꯦ ꯃꯔꯩ ꯌꯥꯝ ꯌꯦꯠꯂꯤꯅꯦ ꯄꯦꯅꯥ ꯍꯥꯏꯔꯁꯨ ꯃꯣꯏꯅꯥ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦ ꯃꯣꯏꯁꯦꯀꯣ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯅꯀꯣ ꯌꯥꯝ ꯂꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩꯌꯦ ꯄꯦꯅꯥ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦꯕ ꯅꯪꯗꯤ ꯌꯥꯝ ꯍꯩꯅꯦ ꯑꯗꯣ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯩꯇꯩꯒꯀꯣ ꯅꯥꯒꯥꯁꯤꯡꯒ ꯀꯃꯥꯏꯅ ꯌꯥꯅꯍꯜꯂꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯌꯣꯅꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕꯅ ꯑꯩꯕꯨ ꯁꯨꯡꯁꯝ ꯁꯝꯍꯜꯂꯣꯏ ꯍꯥꯏꯅ ꯁꯝꯍꯟꯗꯕ ꯋꯥꯏꯐꯥꯏꯗꯣ ꯑꯩ ꯁꯝꯍꯜꯂꯣ ꯑꯗꯨꯒꯀꯣ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯩꯒꯦ ꯌꯦꯡꯉꯣꯕ ꯅꯪꯅꯕꯨ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯁꯝꯍꯟꯒꯦꯅꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯝꯍꯟꯒꯦ ꯑꯗꯣ ꯀ꯭ꯔꯤꯝ ꯍꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯌꯣꯅꯦ ꯍꯥꯟꯅ ꯑꯁ ꯌꯥꯝ ꯂꯥꯏꯈ꯭ꯔꯦꯗ ꯃꯣꯏꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯔꯝ ꯍꯥꯏꯅ ꯇꯧꯅꯣ ꯍꯥꯏꯗꯀꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗꯣ ꯈꯪꯉꯤꯗꯅ ꯃꯣꯏꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯃ ꯑꯩꯅ ꯍꯥꯡꯖꯜꯂꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯩꯇꯩ ꯂꯤꯄꯨꯟ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩꯗꯅ ꯇꯨꯒꯤꯁꯨ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯖꯜꯂꯒꯀꯣ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣꯕ ꯅꯥꯒꯥꯒ ꯃꯩꯇꯩꯒꯁꯦꯀꯣ ꯈꯥꯏꯕꯨꯡ ꯇꯥꯟꯅꯍꯟꯒꯦ ꯇꯥꯟꯅꯍꯟꯕ ꯉꯝꯗ꯭ꯔꯕꯀꯣ ꯑꯩ ꯑꯣꯛꯁꯥ ꯆꯥꯕꯤꯔꯣꯏ ꯅꯥꯒꯥꯒ ꯃꯩꯇꯩꯒ ꯈꯛ ꯅꯠꯇꯅꯀꯣ ꯃꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯐꯥꯎꯗ ꯊꯥꯡ ꯌꯥꯅꯍꯟꯒꯦ ꯌꯦꯡꯉꯣ ꯃꯣꯏꯅꯥꯃꯨꯛ ꯂꯥꯛꯑꯦ ꯋꯥꯏꯐꯥꯏꯗꯣ ꯁꯝꯍꯜꯂꯣꯅꯦ ꯏꯌꯥꯝꯕ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯔꯒꯦꯅꯦ ꯅꯪꯗꯤ ꯑꯄꯪꯕ ꯃꯥꯜꯂꯒꯀꯣ ꯌꯥꯝ ꯁꯤꯡꯉꯦꯅꯦ ꯅꯪ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗ ꯍꯥꯏꯔꯛꯑꯣꯔꯥ ꯅꯝꯃꯣ ꯍꯥꯏꯔꯒꯦꯅꯦ ꯉꯥꯔꯤꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄꯗꯣ ꯉꯥꯏꯈꯣ ꯄꯥꯁꯋꯥꯔꯗ ꯍꯥꯟꯅ ꯍꯥꯏꯌꯣ ꯑꯗꯨꯅꯦ ꯏꯔꯣ ꯍꯥꯏꯔꯒꯦ ꯉꯥꯔꯤꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄꯗꯣ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯌꯥꯝꯕꯁꯦ ꯀꯔꯤ ꯇꯧꯋꯦꯔꯥ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯗꯤꯀꯣ ꯉꯁꯥꯏꯅ ꯐꯨꯖꯜꯂꯗꯝꯅꯦ ꯄꯥꯁꯋꯥꯔꯗ ꯍꯥꯟꯅ ꯍꯥꯏꯌꯣ ꯍꯥꯏꯔꯒ ꯉꯥꯔꯤꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄ ꯁꯨꯝ ꯇꯧ ꯂꯩꯕꯁꯤꯕꯨ ꯀꯔꯤꯔꯥ ꯄꯥꯁꯋꯥꯔꯗꯅꯦ ꯍꯥꯏꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯕꯗꯣ ꯄꯥꯁꯋꯥꯔꯗꯅꯦ ꯃꯤ ꯇꯥꯈꯤꯅꯤꯌꯦ ꯉꯥꯔꯤꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄꯗꯣ ꯄꯥꯁꯋꯥꯔꯗꯅꯦ ꯍꯥꯏꯕ ꯉꯥꯔꯤꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄꯗꯣ ꯄꯥꯁꯋꯥꯔꯗꯅꯦ ꯍꯥꯏꯕ